Akasvani Imphal Kshetrimayum Chitrabhanu na pau pazari ahanbada maru oiba pau. Mukhyamantri Nongthombam Birena hairi hana palamba Congress Sarkar gi matamda Manipurda yumlo naba Myanmar dagi ain yadaba mitop sing changsalakpada athingba thamkidaba aduna haujiki irang asi thohalakpani. Hanagi Grihamantri P. Chidambaramna social media da Manipur gi matangda Tagalakpa warol adubu yaningdaba phongdoktuna mahaki mathakta thabak lakhotpinenaba Manipur Congress Committee na Kendra Congress luchimba singda haijakre. Central Armed Police Force ki company ahung ngasi Imphal Airport da thunglakre ahenba company kharshu ngasi athengbada yauroklaba yai. Haukiba nomaizing nimita Jiribam Zilla da miyoi ama nomina panduna sikibagi thokdok adu thijinnaba inquiry committee ama semkhre amasung Tangkak amakakang pangtoko doriba Maharashtra Vidhan Sabha Mikal amasung anishiba tangkaki Jharkhand Vidhan Sabha Mikal haying pangtok naba sem saba loire. Congress luchingba amadi hanegi Grihamantri P. Chidambaramna Manipurda thoglibe irang asiga mari lenena Raja asida Meitei Kukijo amadi Naga Purup singna punna leminaba ngamnanaba makhoina regional autonomy pigadabani haina phungdokiba wafam adu Mukhyamantri Nongthombam Birena kana yaningdaba phungdokre. Sri Chidambaramna social media post amada Manipurda ahenba CAPF Jawan lising mga thajinnaba warep asina Raja asigi leiriba irang asi loshinbagi paukhum oide. Raja asita leiriba Purup ahu Meitei Kukijo amasung Naga sing punna leiba yananaba makhoida regional autonomy pigadabani haina phungdokhibani. Hiramasiga mari lenena ngasi paumisinga unaba amada Mukhyamantri Nongthombam Birena hai Raja asida Sri Ibobina luchingba Congress Sarkar leiringai amadi Kendrada Congress ki luchingba P. Chidambaramna Grihamantri oiringai matamda Manipurda yumlo naba Myanmar dagi ain yadaba maongda Manipur yauna awang poklamdam singda changlakpada athingba thamkhide. Masigi mathakta Sri Chidambaramna Jomi Liberation Army gi luchingba ama oiriba ain yadaba maongda Myanmar dagi Manipurda changlakhiba Thanglen Pagui Tega Unakhiba amadi loop asigi Sarkaga suspension of operations shu Tongnokiba aduna Manipur gi ngasi oiriba samasya asi maruhunkhibani. Housing Manipur khakta natana awang poklamdamda Congress na sasan pairingai matamda ain yadaba maongda changlakpa Myanmar macha singna drug lalonba amadi yellow purup singda achoba chaithing piri. Hojik Manipurda leiriba samasya asigumba ain yadaba maong da changsalakliba miyoi sing asina ohelakpani. Asigumba tanfam asida Kendragi Congress luchingba asina aranba pau sandokpa amadi Manipurgi Mukhyamantri gida maral sibagi wafam asi laibak thibani. Sri Chidambaram is the key person. He is the root cause of the present crisis. He was the Home Minister of the then Congress government. They never care about the indigenous peoples. The present crisis is not an ethnic conflict. The present crisis is the problem of illegal migration from the Myanmar with drugs, and they try to dominate the indigenous populations of Manipur. And I want to appeal to him not to play more disruptive games to destabilize in the state of Manipur and the entire Northeast. Mukhyamantri na makata na hai haukiba tha ahumari asida Raja asida anganba matamdagi leiraklaba thado mar amasun Naga yauna lamdam asida santi puraknaba wari watai sanaba hobugulonana Manipurda santi tapna hanjinba horabani. Asigumba tanfam asida Sri Chidambaramna nongno irang thon bayaba wapam phongdokpana chingbasi thong asi makata na tobiganu. Raja Sarkar gi oina hoji makata na Manipurda santi hanjelhana naba thabak thoram lepalaitena honakhigani. Hanigi Mukhyamantri amasung Congress luchingba Sri Okram Ibobina hairi P. Chidambaramna social media da Manipurgi matangda thagalakpa warol adu mahak masa mathantegi oiba warolni madu Congress dolga mari lenade ngasi paumishinga unabada Sri Ibobina hai All India Congress Committee gi President Malik Arjun Kharge amadi Birodi luchingba Rahul Gandhi da wapamasigi matangda P. Chidambaram gi mathakta thabak lakhopinenaba Manipur Congress Committee gi maikaidegi haijakre. Manipurda leiriba school sing haying suti thadokre. Education Ace ke Director L. Nandakumar na thokpa cherol amana hai Tampaki Zilla sing da leiba Sarkar aided private amadi central school sing suti oigani. Amarom da Sarkar ge educational institutions sing aided college higher amasung technical education department sing amadi university sing su haying suti oigani.
Hayeng Imphal East, Imphal West, Kaching amasung Thoba Zilla singda ayup pung mga digi ayup pung tara fawa curfew komthokani hairi. Jiriba mihat pung maike kya digi makhatana yaning taba pungdong narakli. Universal Friendship Organization, Chandel Naga People's Organization amasung Tangkhul Nagalong na chingbana mihat asibu kana yaning taba pungdo pugalwena mihat pasing aangi matung ina matik chaba dandi pinaba taksili. Churachandpur Zilla da Joint Philanthropics Organization na sinduna Silent Public Rally among si pangtokre ekyogi Churachan Paumi Francis Songatin Hai ITLF Joint Students Body amasung nupi organization singna sagotuna pangtokriba rally aduda miyoi tara lekhitaba adu ikai khumna utpoina pangthokpani paugi marakthana atemba break ama Apomba khudingma cancer natte tawigumbasung chin lei yari yakhong ngau khanau naton amadi thyroid ta apomba leirabadi matam chana akhang ahei doctor tanabiu NABH phanglaba AOI Babina Specialty Hospital Sajiwa Jail Road Khabaisoi Imphal East ta chaliba November tha ama chupna ayupung mapal dagi taramathoi phauba free consultation gi khudong chaba pizari hospital asida CMHT PMJAY health card paiba patient khaktana tana Manipur government ki employees sing loinana mahaki imung manung sing gisu kanaba phanghali tabiriba pawasi Akashvani Imphal digini Kendra ki Griha Mantraloy na handak nongna Manipur ki irang laksinanab ahenba Central Armed Police Force CAPF ki company yangkay tharak lagani haina phongdokraba matung asidagi hona Imphal da CAPF ki jawan sing thungba hokre ngasi Imphal Airport Indian Air Force ki khanaba military aircraft singna CAPF ki company ahum purakhi hairiba company sing asi military aircraft singna anirak thokna purakhibani ngasi nimidang fawada company tara nithoi purakani haibagi thajaba lei panba yabadi ngarang New Delhi da Kendra gi Griha Mantri Amit Shah na sarkar gi makok thongba official singa unaduna Manipur gi hojik oriba Iran gi fifam asi kupna khanaraba matungda ehenba CAPF ki company yangkai thajinanaba mantraloina warep lokhibani Hokiba Nomazing Nimita Jiribam Police Station Maya Nakna Manipur Police ki Senior SP Combat Richard Colonel Nectar Sanjembam na Luchingba Special Commando Team ga Khongjang Siliba Singa Muknabada Miyoi ama Sikiba Amadi Amana Shokiba gi Thogdo adugi matangda Tizinnaba Inquiry Committee ama Semkre Razigi Home Bibang na Thokpa Cherol amagi matung ina hairiba Inquiry Committee asi IG Intelligence Oriba Kabib ke IPS na Chairman Oiraga DIG Range 3 Ningsem Warngamna IPS na member oigani hariba inquiry committee asina thogdo asigi matangda khupna thijalaba matung madugi report numit kuntrani gi manungda pisilakna ba khangalakli masigi matakta senior SP combat retired colonel Nectar Sanjembam thabakta gi lokthulagani hairi nakal amaromda ngase Manipurda Armed Forces Special Powers Act thamjinba yaningde micham yam hatpa akanba action logodabani amadi nupi angang phaduna pukhraga Hatokpa terrorist singi matakta thabak pa khalu haiba dabi tawroduna tongan ba loop singna ko akaitela leiba amukogi office tegi hoduna Keishampat Junction fawba miyamgi khongchat ama chatkre khongchat aduga mari lenena amukogi president Nando Luwang na hai Jiribamgi miyambu ngak senena ba thakiba senior SP combat retired colonel Nectar Sanjembam na micham ama nongmaina kaptuna harki bugi thong miyamna yaba ngamde Manipur ki irang lakshin bangamdraba security advisor Kuldip Singh Phamdagi lokthokadabani amadi Armed Forces Special Powers Act Manipur miyamna yabangamde amadi rajya asidagi lokthokadabani Manipur da hoji tholiba tangdu leitadaba phibam asi yenglaga social media da aranba paw sandurokpa yaba amasung santi raksai phibam da akaiba tholakpa yabagi chingnaba leibadagi internet service makhatana tingjelabasu broadband service ki oina hiram khara da komthokle Razigi home bibangna thokpa cherol amagi matung ina internet thingjingkhibadagi miyamna thengnariba khudong chadabasing asi yenglaga broadband service ki oina athingba komthokpani adumoinamak broadband service sinaribasingna static IP gi khuthangda connection logba amadi router amasung system gi subscriber amana Wi-Fi hotspot thadokpadi yaroi hairi Coordinating Committee on Manipur Integrity Kokomina Hairi Raja Sida Aini Yadaba Mongda Changsilaktuna Kulai Pairiba Loop Sing KNO Amadi KNA gi mathakta Sarkarna Paktakna Thibhumbagi Thabak Chathagadabani Hiramasig Matangda Kokomi Coordinator
T.S. Somarendona Paumising the High, Sarkar Pariba MLA Singi Mipamna, Lokiba Waref Sing Adu Kokomi Amadi Miamna, Lumna Logde, Kukilalo Rup Singa suspension of operation Lenaba Maramna Sarkar Pariba MLA Sina Kendra Sarkada, Lalo Rup Sing Asi, Dr. Pinenaba, Akan Mamongda, Takshingadabani. Manipur Chief Secretary Amasung Director General ga unaduna wari sananaba National Commission for Women gi Member Secretary Minaksi Neni Amasung Member Dr. Archana Mazumdar ngasi Imphal da thunglare Jiribam da angang yauna mioi teru hat ke bagi matang da wapung kaya kannana ba makoi anina rise asigi makok thongba official singa wari sanaba ka loinena mihat pasing therapy ne naba takshin gani Commission asiki miyur kambu asina lamboi khonang khongda labor relief camp da chatuna lanjena duna leriba miyui singa unaduna wari sanaki Manipur State Commission for Women gi chairperson yauna member singa su unaba aduda saru yaki Republican Party of India RPI atawalena jiribam da angang hum yauna miyoi teru hatkibagi thodok da chenaba miyoi sing thabakta mathakta Delhi gi Connaught Palace da Police Station da FIR thangatkre Dol asigi National Secretary Maheswar Thongnongjam nangarang FIR arsi thangatkibani miyat asita January ba miyoi singi mathakta akan ba thabak lokhotpa amasung raise asigi micham miyang gi punsi ngak sena ba FIR adu da panli Kakching Kendra gi MLA mayang lambam Ramesur gi mayumda amangata thon babu yaninda ba phongduk tunanga silamdam adugi miyam na mipam ama pangthokre Hauki ba thangchen nimit Sri Ramesur gi mayumda khanghoduna attack ta tharakpada gari mai thaba yauna yumgi poche kya thugaiduna amangata thon batanatana MLA sibu atamnana attack torokpa busu miyam na yaningda ba phongdorakli Seba Samiti Kakching na chei khudingi oina piba Korirol singi mana phangadaba singi miyoi taruki ming lokthokre Samiti asigi Executive Committee ki President ke SS Birena mana phangadaba singi ming asingasi paumisinga unaba amada lokthokibani Akashvani Imphal degi pau tabiri Tangkak amakhaktang da pangthokadaba Maharashtra Vidhan Sabha Mikal amasung anishuba tangkak ki Jharkhand Vidhan Sabha Mikal gi Board hayang thadana ba sem saba loire hayang Maharashtra gi Nandar Parliamentary Constituency amasung tongan ba raisa khiragi marki Vidhan Sabha Mikal su pangthokani Hauzik sanabagi pau Devika Chingtham degi Manipuri University gi Wusu amasung Sepak Takraw gi direct selection trial yaithokle trial asi mathang thada oina pangthoklagani Sepak Takraw gi na mathang thagi ahum aduga Wusu gi na mathang thagi mangada Manipur University gi Dr. Kamal Indoor Stadium da pangthokani akupa marol University gi Sports Department gi khangba yagani amaromda All India Inter University Boxing Tournament lishing ani kunmari kunmangada saruk yagadaba sanaroi singi ngarang pangthokiba selection trial da mai paklaba sanaroi singi minglaw thokle khallaba sanaroi singna University gi Sports Office ta tha asigi kunmanga da report tawragadabani Santosh Trophy gi Group D gi ngarang sanakiba match da Manipur na Mizoram bu panjal ani sinoda thoikre match asi Tripura gi Umakanta Mini Stadium da ngarang numidang sanakibani hayeng Tripura ga Manipur ga thingnagani Nupi gi Asian Champions Hockey Trophy lishing ani kunmari gi semi final gi hauzik ngaihaki mamang da sanakiba match amada Bharat na Japan bu panjal ani sinoda maithiba pikre panjal sing adu Navneet Kaur amadi Lalrem Shiami ani na chankibani Manipur gi Pukhrambam Susila su match adu sanaba yauki Atopa match amada China na Malaysia bu panjal ahum amada thoikre final match hayeng Bharat amasung China thingnagani China gi senjenda ngasi dagi China Open Masters Badminton Tournament hauragani ngasi ahuba numita Bharat ki Sattler B Sumit Reddy amasung NCK Reddy mixed double round da America ki Presley Smith amasung Jenny Ge ga sanaragani Chitrabhanu Hojik aroi pada maroi ba pau amukhana Mukhyamantri Nongthambam Biren Hairi Hana Palamba Congress Sarkar gi matamda Manipurda yumlo naba Myanmar dagi aini yadaba mitop sing changsalakpada athingba thamkitaba aduna haujiki irang ase tholakpani Hanagi Grihamantri P. Chidambaram na social media da Manipur gi matangda thagalakpa warot adubu yaningdaba phongdoktuna mahaki mathakta thabak lakhotpinenaba Manipur Congress Committee na Kendra gi Congress luchimba singda haijakre Central Armed Police Force ki company ahung ngasi Imphal Airport ta thunglakre ahenba company kharashu ngasi athengpada yoruklaba yai hawkhiba nomaizing mita Jiribam zila da miyo ama nongmaina panduna sikebage thokdok adu thijinaba inquiry committee ama sengpre amasung tangkak amakhaktang da pangthokadaba Maharashtra Vidhan Sabha Mikal amasung anishiba tangkaki Jharkhand Vidhan Sabha Mikal hayang pangthoknaba sem saba loire pauluiseri